Episode asida America gi hojiki phibam da wari khara thamjari loinana aroibata Russia amadi Ukraine gi matang da su mate amtang pau thamjage ahan bada thamjari America da chakliba California gi Los Angeles gi mai gi matang da mate amatang samna sengna hairabata America da hojing awaba tari habi ai California da mairan chakpa mai waiba yamna wang chawna mai chakpa haibasa America gi awabani hakchang da machet amanar badi hakchang thungna nai awaba oi Trump lakle mai ai mut lagi haibki walaiti Trump na hek sit ta ka ki badaki Los Angeles ki awang tang busarukta Hughes hariba mafam sida mai lambai chakpa amuk haukre yamna kana chakpa haukre hojik fajana chakpa gi wafam mention tawring ngasiga loina 15 days sukre chakli se Trump 2.0 gi oina masi ki mai ase muthat pawar achoba ama ngambaga manahan kre mi khuding gi masi amator wahang ni madudi masi gi mai ase karamba matamda mutkani karamba matamda lepkhigani New York Times ki matungina castic lake kinak te chakliba wamai ase muthat pagi tamak 4000 firefighters use tawri hojik masida 48 km/h gi speed nung sit CNN gi report ki matungina nung sit na adu ki matik mai chak padamateng pangli madudi 3 second khudingda football field amagi chang da chak tuna kakhalakli amasung madugi mainil maikhu ut amadi mainam na mafam se thumhat kre local mi singda loinigi loina evacuate yang tawbagi order tawkre Hughes amadi castic lake ki manak ta chakli bo mai se anau bani nauna horak pani hojik su chakli hojik hi hen chakli khamba thing bayap ki wa leiti nomada 8000 acre land hen chakpagi wafam ni California da han su mai sathi na chakhi bagi past history lay handaki asina ahan banate castic lake haise Los Angeles ki awang thangbada leiba yamna fajakraba sathina popular iba tourist place amani aduga lake asida koifam sanfam enjoy tofam best popular mapam ni America gi mising am ko bisali mapam sida American singna samudra torban amadi lake na chingbu phangkrabadi karam tawi madu mapam sida oiri mi amna ko bisali training center ka lai amor of the Eaton amadi Los Angeles ki mapam khara amadi Parasite hai mapam sing de su chakli asom de di khaibok hena muthat pangam bagi wa bu hairi ani subda Trump ki wapam amani Trump related news amani ka mention thamjari Trump na hek sit ta pham khi baga han ba khut pai ki base immigration case asidani Trump na America da chatnarak pa around 40 years mang da gi chatnarak pa loni hairi masibu change tawni haiduna executive order the sign tha ki bani madu kari no haibada birthright ta change tawpa America da pokpa angang ase America gi citizen oi makoi gi law da adupu mana masida change khara tawni haina hotna rubani adupu makoi gi federal judge na ating ba thamkre Trump ta masi ahan budget kani court ki side ki judge ki wati masi ki change asigi wapam ase haukiba 40 years ta takidri hairakhi audaki adalaiba citizen oibasing kharati sor sangna hondokna re hoji ma ki wati original America ki wati masi ki change asida question arise na te mako gi na masi problem na te question na te adubo mapanda ki lakba mi sing na pokpa angang sing da masi ki law se implement tawning lakta bagi wani khara athing ba khara change pining lakpa gi wani court na masi athing ba thamkre ani su wapam mana handak Trump adugumba case khara pai khalak bagi wapam hairi khudam oina John F Kennedy hana gi makoi ki president ni masi hat ki assassinate tauki adugi file adu handuna hangpa madu kram tauki bro masida hanna yangsilakpa masi su akan bo fam ni hairi aduga loina na America su aran hui thabak tawpa mafia ama makyadang lairi masi gi against thabak toram kayadang masi paikhalak pagi wapam Trump ki maki program list yauri masi punuwag asina maram oiraga mau phawbda assassin tawbage attempt tawkibasu yai masi samna harbada American kaya gi problem tawgada thabak tharapta paikhalak pataraga ti American soundra kani haibo wapam se manati America gi pharabadi khatna hotna galakpa du bu site amata maki yekna bayang kholabuki maram oi be yaba thabak ti oi ba aduna magi life phawbda threaten oini haiduna Russia gi export amana Putin gi am nakna ba hanna mana haiki amoromda mahak hojik Putin ga unani wangang nani haiba wapam siam kana hairi yam kana hairi physically unabgi wapam ni Trump na hairi se Putin ga kharani tungdo ore basu adu bo hojik ki oina video conference or telephone talk tawbagi wafam ni Trump na Putin ga masigi sillu haiduna order tawkre Putin gi na kongdo wafam si yokre Putin na so haira kre Kremlin gi pawni
ꯇꯥꯔꯒꯗꯤ no problem ai ready ni Trump ko wa ngang na bagi tamak haiduna Putin so always ready ni so leader ani asigi talk ki matung da Russia Ukraine gi war da kari change la kadori madu khanglak pa yai madu khanglak kari khani matung da hojik ti war kana chatha Russia han balai tana chausil li hairi Ukraine ki lampak ta ngasi so no bulam dam khara capture to pa ki wa hai ngasi gi paw matung ina Russia da Ukraine na yam sathi ba attack khara to kre autu ga attack sam kansilak le Ukraine gi side gi su RT News ki matung ina Russia na claim tor ki madu di ngasi da ta Ukraine na Russia manung da thajil laki ba drone ase masing abi madagi 120 drones khati Russia na complete madu down to taki haituna aduna war dikali adu Trump khara di change purak na ba soidna hona ga dawri war asida masi chingna de maram di Trump na haikre Zelensky na haibu khuding hekte yani haibu wapam sul leiti maram di Zelensky ase angel na te haidokre not angel haidokre Zelensky is not angel asom the Trump lak paga loina na asom the Zelensky Europe ta NATO gi leaders singa wari sana bichatkre amorom the fresh land gi pau kai no hai matam da hojik Russia amati Ukraine gi marak ta Kursk harbo mapam amadi Donetsk amati Luhansk East Ukraine side ya amna kan war kan sokna bagi wapam ni amorom da sum na su pau thok li Putin amati Trump ki marak ta secret talk oi kramane manung da officially natabata kaida Trump ki ceasefire plan asida athat pamati yaning da ulak pa ngamdana ba Zelensky bu magi sit tagi lo thokki ba atop president ama Ukraine ki purak ba masigi plan su manung de chathabagi nungsit amasu sit li haina pau sin nimphung ning sing li Putin gi wadi Ukraine gi mafam lo ki basing amok ka Ukraine na claim torak ba Ukraine gi makoi gi national language ase Russian language ohen ki ba ahum su patana Ukraine NATO da amok phabu tin da ba masigi marwoi ba site sing asida hojik su Putin leptuna lairi natrabadi ceasefire oiroi haibani Russia gi declare wadi masida Zelensky ne yakhi da adungai masigi search de kuirabani thamkibasu so hojik Trump ta masigi Russia gi masigi searching asida Ukraine na khoya silu hairaga Zelensky amadi ma ki team na karam ni yakani asina ni Zelensky se ma ki sit tagi lothok gi plan ama manung ta kanglu hotnari harise masi khwai de ki chawba crack oi bagi maram oituna leidi se masina ni ceasefire ngam drise Russia na haibara bu makoi low ki mai se lawra bani masida amuk na khoi claim torak no haibani haduga Zelensky hoina bo hana na khoina Crimea faw se consilure Crimea faw se okay Crimea so khoi gi lamne adupu na khoina kon kre masi kanna dabi torabina masi lairasanu atopa Donbass amati East Ukraine sit lawkri mafam mai sidi thadok te aroisini masi Putin ni yadabani yadragati dum lan tawna tani na khoi na ngami faw tawro ngamdraga aikoin laurani haipani haduna Putin se hojiki phawda capture to silakpagi plan honarakpani masingam haloi haidra NATO changla NATO na American help torga ye khairakpani ye khairakna haiferama Russia ki su sok le palle Russia manung te attack tawraduna hojik su attack tawing adubu at last Ukraine na dikrai ngamguni matanda di America na Europe taba NATO na Europe taba Europe ne help tawbia ba adubu Trump lakpada masiki situation sing ase loina upside down toraka aduna hojik NATO na Ukraine ki damakta pubadi nahandai su pudun lakli bani European Union na su pudun lakli hojik Trump lakpadagi masigi change chobo ma lakadori sa karigumba makhoi na Ukraine bu thangma ngam loroi hairagati Ukraine ase ceasefire su oidabani na Russia na khudum chalkiba khayat ta yot khiba tabani masi condition sine hojik oiris